ꯑꯩꯈꯣꯏ ꯉꯁꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯖꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤꯗꯒꯤ ꯍꯧꯔꯀꯥꯟꯗ ꯖꯤꯔꯤꯗ ꯉꯁꯤꯐꯥꯎꯗ ꯄꯤꯁ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯄꯤꯁ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯥꯠꯕꯨꯡꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯃꯩꯇꯩ ꯆꯠꯄ ꯌꯥꯅꯤꯒ ꯌꯥꯔꯣꯏꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯈꯥ ꯕꯨꯁꯇꯤꯒꯤ ꯑꯁꯤꯗꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯍꯤꯗꯒꯤ ꯆꯤꯡꯊꯒꯅꯤ ꯍꯥꯏꯗꯅ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯗꯨꯅ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯉꯟꯕ ꯑꯌꯨꯛꯇ ꯄꯣꯈꯥꯏꯈꯤꯕ ꯕꯣꯝ ꯂꯝꯗꯥꯏ ꯈꯨꯅꯧꯗ ꯄꯣꯈꯥꯏꯈꯤꯕ ꯍꯥꯎꯕꯝ ꯃꯅꯤꯀꯨꯃꯥꯔꯒꯤ ꯗꯨꯀꯥꯟꯗ ꯄꯣꯈꯥꯏꯈꯤꯕ ꯕꯣꯝ ꯑꯁꯤꯒ ꯊꯥꯔꯒꯗꯤ ꯂꯝꯗꯥꯏ ꯈꯨꯅꯧꯗ 3-4ꯔꯛ ꯁꯨꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯥꯏꯔꯤꯕ ꯑꯍꯥꯟꯕꯗ ꯍꯥꯏꯔꯤꯕ ꯈꯣꯂꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯈꯣꯂꯥꯗ ꯃꯣꯏꯒꯤ ꯃꯦꯘꯆꯟꯗ꯭ꯔꯒꯤ ꯈꯣꯂꯥꯗ ꯂꯩꯕꯗ ꯃꯐꯝꯗꯨꯗ ꯂꯦꯕꯔ ꯃꯌꯥꯝ ꯂꯩꯕ ꯃꯐꯝꯗꯨꯗ ꯈꯣꯂꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯍꯥꯎꯕꯝ ꯃꯅꯤꯀꯨꯃꯥꯔꯒꯤ ꯌꯨꯝ ꯃꯥꯒꯤ ꯗꯨꯀꯥꯟꯁꯤꯗꯁꯨ ꯅꯣꯡꯃꯩ ꯑꯃꯨꯛ ꯀꯥꯞꯄꯛꯈꯤꯕꯅꯦ ꯇꯥꯡ 2ꯗ ꯖꯨꯟꯒꯤ ꯇꯥꯡ 2ꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯔꯅꯤ ꯅꯨꯃꯤꯠ 10ꯅꯤꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯥꯏ ꯈꯨꯅꯧꯁꯤꯗ ꯍꯥꯏꯔꯤꯕ ꯊꯪꯅꯕ ꯈꯨꯟꯗꯒꯤ ꯕꯣꯝ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯉꯁꯤꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯣꯛꯈꯤꯕ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯊꯦꯡꯈꯥꯡ ꯇꯧꯔꯛꯄꯁꯤꯅ ꯑꯩꯈꯣꯏ ꯖꯤꯔꯤꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯁꯥꯎꯕ ꯃꯌꯥꯝ ꯑꯃ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯥꯎꯕ ꯃꯌꯥꯝꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤ ꯐꯥꯗꯔꯒ ꯁꯨꯝ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯅ ꯐꯥꯗꯔ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯒꯤꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯐꯥꯗꯕꯁꯨ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯨ ꯄ꯭ꯔꯖꯥꯁꯤꯡꯅ ꯀꯌꯥ ꯇꯥꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯔꯒ ꯃꯇꯨꯡꯗ ꯊꯤꯗꯣꯛꯄꯤꯗꯨꯅ ꯐꯥꯔꯀꯥꯟꯗ ꯗꯟꯗꯤ ꯄꯤꯕꯤꯒꯗꯕꯅꯤ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ 30ꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇꯒꯤ ꯇꯥꯡ 38ꯒꯤ ꯄꯨꯡ 6 ꯐꯥꯎꯗ ꯇꯣꯇꯦꯜ 24 ꯑꯋꯥꯔ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯩꯈꯣꯏ ꯇꯧꯖꯔꯒꯅꯤ ꯍꯥꯏꯔꯤꯕ ꯐꯥꯗ꯭ꯔꯒꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯗꯨꯒ ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯝꯗ ꯄꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯔꯤꯁꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯧꯖꯔꯣꯏ